ꯍꯧꯖꯤꯛꯁꯨ ꯌꯨꯀ꯭ꯔꯦꯟ ꯑꯃꯁꯨꯡ ꯔꯁꯤꯌꯥꯒꯤ ꯋꯥꯔ ꯂꯣꯏꯗ꯭ꯔꯤ, ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯀꯟꯅ ꯂꯥꯟꯊꯦꯡꯅꯔꯤ꯫ ꯌꯨꯀ꯭ꯔꯦꯟꯒꯤ ꯀꯦꯄꯤꯇꯦꯜ ꯑꯣꯏꯔꯤꯕ ꯀꯤꯚ ꯌꯥꯎꯅ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯁꯤꯇꯤꯁꯤꯡ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯔꯁꯤꯌꯥꯅ ꯂꯧꯁꯤꯟꯕ ꯉꯝꯗ꯭ꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯌꯥꯝꯅ ꯆꯥꯎꯕ ꯁ꯭ꯀꯦꯜꯗ ꯌꯥꯝꯅ ꯆꯥꯎꯕ ꯂꯥꯟꯖꯥꯎ ꯑꯃ ꯊꯣꯛꯄ ꯃꯇꯝꯗ, ꯃꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯩꯊꯦꯡ ꯄꯤꯔꯤꯕ ꯑꯁꯤ ꯂꯥꯟ ꯑꯗꯨꯕꯨ ꯊꯣꯛꯍꯜꯂꯤꯕ ꯃꯔꯨꯑꯣꯏꯕ ꯂꯤꯗꯔꯁꯤꯡ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯃꯤꯆꯝꯁꯤꯡꯗꯅꯤ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯔꯁꯤꯌꯥꯒꯤ ꯌꯨꯀ꯭ꯔꯦꯟ ꯏꯟꯚꯦꯖꯟ ꯑꯃꯁꯨꯡ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯋꯥꯔ ꯑꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯈꯛꯇ ꯌꯨꯀ꯭ꯔꯦꯟꯗ ꯂꯥꯏꯔꯤꯛ ꯇꯝꯗꯨꯅ ꯂꯩꯕ ꯏꯟꯗꯤꯌꯥꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯅꯕꯒꯤꯗꯃꯛꯇ ꯄꯣꯂꯦꯟ ꯕꯣꯔꯗꯔ ꯂꯥꯟꯅꯕꯒꯤꯗꯃꯛꯇ ꯊꯣꯔꯛꯄꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤꯁꯤꯡ ꯑꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯕꯤꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤ ꯍꯟꯗꯛ UNSCꯗ ꯚꯣꯠ ꯂꯧꯅꯕ ꯃꯇꯝꯗ ꯏꯟꯗꯤꯌꯥꯅ ꯚꯣꯠ ꯊꯥꯗꯕꯒꯤ ꯃꯍꯨꯠꯇ ꯅ꯭ꯌꯨꯇ꯭ꯔꯦꯜ ꯑꯣꯏꯅ ꯂꯩꯊꯣꯛꯈꯤꯕ ꯑꯗꯨꯗꯒꯤꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯇꯁꯦꯡꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯃꯈꯣꯏꯁꯤ ꯌꯥꯝꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ, ꯌꯥꯝꯅ ꯁ꯭ꯇꯔꯣꯡ ꯑꯣꯏꯕ ꯀꯟꯇ꯭ꯔꯤ ꯑꯃꯅꯤ, ꯑꯗꯨꯒ ꯌꯨꯀ꯭ꯔꯦꯟ ꯑꯁꯤꯅ ꯌꯥꯝꯅ ꯁꯣꯟꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯕꯅ ꯃꯈꯣꯏꯅ ꯌꯨꯀ꯭ꯔꯦꯟ ꯑꯁꯤꯕꯨ ꯏꯟꯚꯦꯗ ꯇꯧꯗꯨꯅ ꯃꯈꯣꯏꯅ ꯇꯧꯅꯤꯡꯕꯇ ꯇꯧꯕ꯫ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤꯁꯤꯡ ꯑꯁꯤꯅꯁꯨ ꯑꯃꯨꯛ ꯃꯄꯥꯡꯒꯜ ꯀꯟꯕꯒꯗꯤ ꯑꯣꯟꯁꯤꯟꯅꯕ ꯉꯝꯗꯕꯅꯤꯅ ꯏꯆꯝ ꯆꯝꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯂꯥꯛꯆꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤꯗ ꯐꯨꯕꯤ ꯆꯩꯕꯤꯕ ꯇꯧꯕ, ꯅꯨꯄꯤ ꯐꯥꯎꯕ ꯌꯥꯎꯅ ꯂꯩꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤꯗ ꯑꯁꯨꯝꯅ ꯈꯨꯠ ꯊꯥꯕ ꯑꯁꯤ ꯎꯕꯗꯒꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯌꯨꯀ꯭ꯔꯦꯟꯒꯤ ꯁꯤꯝꯄꯦꯊꯤ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯊꯃꯣꯏꯗꯒꯤ ꯈꯤꯇꯪ ꯑꯍꯣꯡꯕ ꯈꯔꯗꯤ ꯑꯗꯨꯃꯛ ꯎꯕ ꯐꯪꯉꯤ꯫ ꯑꯁꯨꯝꯅ ꯃꯍꯩꯔꯣꯏꯁꯤꯡ ꯐꯨꯕ ꯆꯩꯕ ꯇꯧꯕ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯃꯍꯩꯔꯣꯏ ꯈꯛꯇꯃꯛ ꯅꯠꯇꯦ, ꯆꯥꯏꯅꯥꯒꯤ ꯑꯣꯏꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤꯗꯁꯨ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯇꯝꯊꯤꯕ ꯐꯤꯚꯝ ꯑꯃꯗ ꯇꯧꯔꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯥꯏꯅꯥꯒꯤ ꯂꯩꯔꯤꯕ ꯁꯔꯀꯥꯔ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯌꯨꯀ꯭ꯔꯦꯟꯗ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯅꯦꯁꯅꯦꯂꯤꯇꯤ ꯍꯪꯂꯛꯄ ꯃꯇꯝꯗ ꯌꯥꯔꯤꯕ ꯃꯈꯩ ꯃꯈꯣꯏ ꯑꯁꯤ ꯆꯥꯏꯅꯤꯁꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯋꯥꯐꯝ ꯐꯥꯎꯕ ꯊꯝꯈ꯭ꯔꯦ꯫ ꯔꯁꯤꯌꯥꯅ ꯌꯨꯀ꯭ꯔꯦꯟ ꯏꯟꯚꯦꯗ ꯇꯧꯕꯗꯒꯤ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯔꯁꯤꯌꯥꯗ ꯂꯩꯔꯤꯕ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛꯅ ꯄꯥꯝꯕ ꯅꯠꯇꯦ꯫ ꯍꯧꯖꯤꯛ ꯔꯁꯤꯌꯥꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯂꯥꯟ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯁꯔꯀꯥꯔꯗ ꯌꯥꯝꯅ ꯀꯟꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯔꯤ꯫ ꯂꯥꯟ ꯄꯥꯝꯖꯗꯦ ꯇꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯇꯧꯔꯛꯂꯤꯕ ꯄ꯭ꯔꯣꯇꯦꯁ ꯑꯗꯨꯕꯨ ꯅꯝꯊꯅꯕꯒꯤꯗꯃꯛꯇ ꯔꯁꯤꯌꯥꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯅ ꯚꯥꯏꯑꯣꯂꯦꯟꯁ ꯌꯥꯎꯅ ꯊꯕꯛ ꯊꯧꯑꯣꯡ ꯀꯌꯥ ꯑꯃ ꯂꯧꯈꯠꯇꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯖꯦꯜꯗ ꯐꯥꯎꯕ ꯊꯝꯖꯤꯟꯈ꯭ꯔꯦ꯫